PARI PURI ATHOUBA NINGSING JIRIBAM ANINA SINDUNA be part of the plan. Haiba theme the International Day for Biodiversity ki Thouram Pangthokhre CHARA KAYASU THAKHRE JIRIBAM ki uchatholda leiba NINGSING khunda pangthokhiba Thouram aduga mari leinana DFO JIRIBAM Ilangbam Nirmala Chanuna hai Biodiversity Day English singani shubna kunmari ka mari leinana JIRIBAM ki NINGSING khol Biodiversity Park the JIRIBAM Forest Division amade PARI PURI ATHOUBA NINGSING loop anina punna sinduna CHARA kaya tharib ase singthaningai oiba Thouram amade matung tarakpadasu biyam punna masidagi hena mapung fana pangthokna khonaminasi haike Biodiversity plan ga mari lainana mayam ga loinana NGO governmental organization amadi praja sing chhatra sing media sing na biodiversity ki matang da phajana mayam da khanghan biduna mayam gi mateng ga loinana biodiversity forest ki sokchala iba mayam gai se amuka hanna reverse tawna bai damakta amasung ka hena sokchan dana bagi damakta mayam gi JIRIBAM gi laidiba praja sing dagi aina matin jari hana haizana PARI PURI ATHOUBA NINGSING loop JIRIBAM ki secretary TS Ratan hai Thouram asika mari leinana JIRIBAM Forest Division ki maikai digi CHARA kaya pirakpa amade JIRIBAM da leidiba CSO kaya na saruk yaduna CHARA thaba yauriba ase thagatningai ne be part of the plan Haiba theme the people khudimangna wakhal khantaduna aikoi bagi fibam kai handana ngak senduna thamsi haike biodiversity dena lakma tunda asi makhona piriba ngasi 2024 gi theme da yauriba be a part of plan habati ngasi akoi gi mahausa gi khalla kaithariba bibon sibo phagana bahana bada akoi saruk jaminasi